Nungsirab ichirinausing ngasidi kay punna Namazgi Faraz and Wazeebsing Matangda Kamdouni Aikoina Mafum Asida Telapna Namazgi Wazeebsing Sunnat Sing Amasung Mustahab Sing Ning Singzari Maramdi Makoi Sing Asi Kanglaba Matangda S.A.W.gi Masail Sing Amasung Madugi Wazeeb Oibgi Mawung Sing Line Kangunamgan Masibu Munna Tabiraga Wakal Tambiyo Namazda Manung Mapan Punna Faraz Taraga Humdoini Mapan the Taret Aduga Manung the Tarukni Mapan Gitaret Adudi Ahan with the Hakchang Singber Anisu with the Fee Singber Ahumsu with the Mafam Singber Marisu with the Hakchang Kumber Mangasu with the Namazgi Matam Oib Taruk with the Kivlagi Maikay the Mai own Taret with the Niyat Tauba Manungi Taruk Adude Ahan the Takbir-Taharima Anis with the Qiyam Ahum with the Kirat Maris with the Ruku Mangas with the Sajda Taruk with the Qaada-Akhira Takbir-Taharima Masi Allahu Akbar Hairga Namaz Hauba Haiba Kanagumba Lepagi Pangal Leibiyu Oirabadi Takbir-Taharima Gi Matangda Mahakidam Lepatangai Fade Section Gidaba Mi Karadi Imam Giruku the Fanglubado Han Hecton non Tayamsung non Tarpa Ada Takbir-Taharima Hai Moungasum Makoigi Taharima Chumde Amsung Taharima Chum Drabadi Namaz Chumde Qiyam Masi Lepa Haibani Lepagi Pangal Leibami Adugi Damakta Lepa Farazni Lepagi Namkayasi Lepna Kutlam Tarpada Ku Fawa Yobangam Dabgi Chang the Lepangam Labadi Lepa Farazni Karigum Lepna Kutlam Tarpada Ku Yobadu Fawangam Bagi Chang Kak the Lepangam Labadi Lepa Faraz Nati Haina Fukahai Kiramna Asumna Ibiri Lepa Haibasi Faraz Amasung Wazeeb Haibadi Witar Amasung Faraz Kin Namasing Kakta the Farazni Kirat Masi Quran Swan Babuni Yam Drabadao Ayat Asang ba amal natraga atin ba ayat ahum Swan ba Farazni Ayat amada Yam Drabada Wahi Anina Pun ba Oigadabani Karigumba Wahi Amma Kakna Saba natraga Mayak Ani Kakna Saba Ayat Kudam Oina Mudam Mata Natraga Swad Hamim Asigumba Oirabadi Kirat Faraz Oiba Adu Yaudre Faraz Namaz Singirekar Ani Kaktada Aduga Witar Sunnat Amasung Nafal Singirekar Khudingmak Kirat Swan Farazni Ruku Masi Kwang Ting na non Tababukawi Masiging Namkaydi Kut Anina Ku Fangbangam Bufawban Amasung Mapung Faba Ruku Haibasi Kok Nangal Ningzol Ahumak Zapmanana Non Tarabamatam the Oigani Sajda Masi Laiba Pulaibak Takta Tambabukawi Sajda-gi Matangda Ku Ama Amasung Kongi Kuza Ama Kakta Oirabasu Laibak the Tamba Tangai Fadabani Mapung Fava Sajda Haibasi Laibak Amsung Naton Animak Laibak the Tamlabamatam the Oigan Uzara Laitana Karigumbao Laibak Kaktana Sajda Taurabadi Makru Taharimani Amasung Karigumba Naton Kaktana Sajda Tauba Tarabadi Sajda Adu Oiroi Amon blessing Thaba feeder Mon Natragi spawns Thaba Mon Pakma Chingbo Laibak no Nam Thaba the Leptana Chunky Oirabadi Natraga Maduda Sajda Mafam no Kut Kuning Tang Kai Fawgi Chang Wang Bahen Krabadi Maduda Sajda Oiroi Qaada-Akhira Masi Aroi Barekata Sajda Ani Subatauraga Famba Adudi Masigi Changdi Atahiyat Son Badi Changba Matam Aduk Queen Famba Farazni
Ahnaf ki fatwa matung ina farz wazib sunnat amasung nafal namaz pumnamakta aroibagi famba asi farazni. Namazgi Wazeebsing. Wazeebsing asi thadokpana sajda sahu wazib oi. Makhoi adu hojik khangminarasi. Ahanbadu takbir tahrimagi matungda surah Fatiha amasung surah amason badu sangba matam adukuina lepa. Ani subada farazgi ahanba rekat anida atopan namaz singinaw rekat Khudingmak da surah Fatiha amuktang sonba. Ahum subada surah Fatiha gi matungda farazgi ahanba rekat anida Aduga atopan namaz singinaw rekat Khudingda surah ama yamdrabada ayat ahum natraga asangba ayat ama sonba. Mari subada Matang manaw naina surah Fatiha solaga matangda surah ama sonba. Manga subada rukudagi hangatlaklaga chumna lepa madugi mawongdi hakchangi kayat matub Khudingmak magi mafamda hanjilakpa asini. Taruk subada sajda da khud ani khu ani khong ani naton amasung laibapu leimai da thamba. Taret subada ruku amasung sajda da subhana rabbiyal azim subhana rabbiyal a'la amuktang haibagi chang leiba. Nipan subada sajda ani gi marakta yamdrabada tasbih amagi chang thamba. Mapan subada ahan bagi famba haibidi rekat mari sonba namazda ani suba rekata atahiyat sonba da changba matamdugi chang famba. Tara subada ahan bagi famba da natraga ani subagi famba da amuktang atahiyat sonba. Tara mathoi subada ahan bagi famba da atahiyat solaga panthadana ahum suba rekat kidamak haugatpa. Taragani thoi subada witr namazgi ahum subare kat dua kunit sonba. Tarahumdoi subada launa sonba namaz singda imamna kirat launa sonba. Tuminna sonba namazda tuminna sonba. Mawung asumna nafal namaz singda kirat tuminna sonba. Taragamari subada Assalamualaikum hairaga namaz loi sonba. Tara mga subada id animakin namazda ahin ba takbir taruk haiba. Tara taruk subada rekat Khuding da matang manaw naina sajda animak taba. Karigumba ahan ba rekat da sajda amuk khapta taure aduga ani suba rekat da ahan bagi nan thokiba sajda adu taure. Adu wairabadi matang manaw kaiba maramna sajda sahu tawwa wazibni. Masala Namazgi Wazeebsing Asidagi karigumba wazib ama kauduna nan thokiba natraga wazib amabu anirag hanna tawruba amasung wazib amabu tab thahalluba pumnamak asidagi sajda sahu wazib oi. Nungsirabi chinausing ngasigida asi fawdan khangnerasi mathangi tangkak amada namazgi sunnat sing khangnerasi.